ꯃꯌꯥꯝ ꯉꯁꯤꯗꯤ ꯏꯃꯥꯟꯅꯕꯤ ꯀꯨꯏꯅ ꯊꯦꯡꯅꯔꯨꯗ꯭ꯔꯕ ꯈꯔ ꯊꯦꯡꯅꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯆꯠꯂꯅꯤ ꯃꯣꯏ ꯌꯧꯔꯛꯑꯦ ꯍꯥꯏꯔꯦ ꯑꯗꯨꯅ ꯍꯣꯔꯦꯟ ꯑꯥꯗ ꯄꯨꯟꯅ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯆꯍꯤ 9ꯒꯤ ꯃꯇꯨꯡꯗꯅꯦꯕ ꯊꯦꯡꯅꯗꯣꯏꯁꯦ ꯑꯗꯨꯅ ꯍꯣꯔꯦꯟ ꯎꯠꯂꯛꯑꯒꯦ ꯂꯃꯣꯡ ꯀꯩꯊꯦꯜ ꯑꯅꯤꯃꯗꯤ ꯉꯥꯏꯕꯗ ꯁꯤꯔꯝꯃꯅꯤ 와, 하이시네 많이 나가요. 뭐냐, 버트라 홍대 뭐 이거. 콜레스 클럽이 차이는 아니 서울에 텔레비전이 아니만 이게 이거 잠깐만요 하봐. Em ta masak sing em ta home de suni bala zu em ta home de ha thoi bi ngo kui na pulu drum ne chahi kya su ya nipan live power ye ta ꯑꯩꯈꯣꯏꯅꯅꯦ ꯅꯪꯗꯣ ꯁꯝꯇꯦꯟ ꯑꯗꯨꯒꯤ ꯍꯩꯅꯗꯕꯗꯣ ꯌꯦꯡꯕꯗ ꯁꯝꯇꯦꯟ ꯑꯃꯒꯤ ꯍꯥꯏꯔꯤꯕꯅꯦ ꯉꯧꯅꯤꯡꯗꯅꯀꯣ ꯊꯣꯏꯕꯤ ꯀꯩꯗꯧꯗꯣꯏꯅꯣ Thoi Famose pula famose hꯧzik thokla cham loi kha kala dong changani salao lo sa ning da lao thai da lao subscribe to we ani me di sakra tat ye tat ba ai sakra ba da cha to sa la ni da we de ko phun da ba chahi pan churam ne ka renovation guma tau ba wan kai houzik yaure kangla da kai li horage ꯊꯦꯡꯉꯣꯁꯦ ꯍꯥꯏꯗꯗꯤ ꯈꯔ ꯉꯥꯜꯂꯤ ꯑꯩꯈꯣꯏ ꯃꯅꯤꯡꯗ ꯑꯁꯥꯒ ꯁꯪꯒꯤꯇꯥꯒ ꯆꯠ ꯑꯅꯤꯃꯗꯤ ꯃꯌꯨꯝ ꯆꯠꯈ꯭ꯔꯦ ꯁꯣꯝ ꯅꯥꯀꯜꯂꯣꯝꯒꯤꯁꯤꯅ ꯏꯆꯤꯛ ꯆꯤꯛꯑꯒ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯃꯔꯣꯡ ꯈꯣꯡ ꯁꯤꯒꯤ ꯈꯣꯡꯒꯤ ꯃꯃꯤꯡꯅꯦ ꯇꯨ ꯁꯤꯒꯤ ꯈꯣꯡꯁꯤꯒꯤ ꯃꯃꯤꯡ ꯇꯨꯁꯨ ꯌꯥꯝ ꯈꯪꯕꯅꯦꯕ ꯑꯁ ꯃꯅꯥꯗꯒꯤ ꯁꯦꯝꯃꯤꯁꯦ ꯐꯖꯗ꯭ꯔꯣ ꯋꯥꯜꯒꯤ ꯇꯥꯏꯞꯇ ꯇꯦꯡ 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 ꯇꯧꯔ ꯐꯖꯩ ꯍꯩꯕ ꯀꯅꯥꯅ ꯁꯤꯁꯇ ꯃꯅꯤꯄꯨꯔꯤ ꯑꯣꯅꯔ ꯇꯧꯕ ꯍꯥꯏꯁꯦ ꯌꯥꯗꯦ ꯑꯩ ꯄꯥꯝꯕ ꯑꯃꯨꯛ ꯐꯥꯎꯖꯁꯤ ꯌꯥꯝ ꯄꯥꯜꯂꯦ ꯑꯁꯦꯡꯕꯩ ꯈꯣꯡꯀ꯭ꯋꯥ ꯂꯨꯄꯥ 10ꯒꯤ ꯃꯔꯨ ꯑꯃ 이번이 잘 놀르지 ꯃꯅꯥ ꯗꯨꯝꯇꯪꯒ ꯄꯥꯜꯂꯝꯃꯗꯤ ꯆꯥꯒꯗꯕꯅꯦꯕꯁꯦ ꯐꯣꯇꯣ ꯅꯝꯁꯦ ꯂꯥꯛꯑꯣ ꯌꯦꯡꯒꯦꯁꯦ ꯁꯤ ꯅꯨꯄꯥ ꯃꯥꯟꯕ꯭ꯔꯥ ꯅꯨꯄꯤ ꯃꯥꯟꯕ꯭ꯔꯥ ꯑꯝꯇ ꯍꯥꯏꯔꯣꯁꯦ ꯒꯦꯁ ꯇꯧꯔꯛꯑꯣ ꯃꯌꯥꯝ ꯃꯪꯁꯜꯂꯛꯄꯒꯤ ꯌꯥꯝ ꯃꯝꯃꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯜꯂꯛꯇꯣꯔꯦ ꯁꯥꯏꯗ ꯂꯩꯍꯥꯎ ꯃꯈꯣꯡꯗ ꯐꯣꯇꯣ ꯈꯔ ꯀꯥꯞꯅꯔꯤ ꯂꯩꯍꯥꯎ ꯍꯦꯛꯑꯕꯣ ꯂꯥꯝ ꯐꯪꯗ꯭ꯔꯦ ꯂꯩ ꯍꯦꯛꯈ꯭ꯔꯦ ꯌꯥꯍꯧ ꯊꯦꯡꯕꯒꯤ चावल लोए थोकलपदि पूरा बर्बाद तारे दु त
ꯍꯧꯖꯤꯛ ꯍꯜꯂꯗꯕꯅꯦ ꯄ꯭ꯔꯤꯊꯤꯕꯤ ꯁ꯭ꯋꯥꯏꯗ ꯂꯥꯛꯑꯣ ꯉꯥꯜꯂꯦ ꯑꯁ ꯊꯣꯏꯕꯤ ꯌꯦꯡꯉꯣ ꯂꯥꯛꯇꯣ ꯁꯣꯝꯗ ꯂꯥꯛꯑꯣ ꯁꯣꯝꯗ ꯂꯥꯛꯑꯣ ꯁꯤ ꯊꯣꯛꯂꯛꯅꯕ ꯍꯣꯠꯅꯕꯗ ꯈꯔ ꯈꯔꯗꯤ ꯊꯣꯛꯂꯛꯑꯦ ꯀꯨꯏꯅ ꯊꯦꯡꯅꯔꯨꯗ꯭ꯔꯕ ꯏꯃꯥꯟꯅꯕꯤꯅꯤ ꯉꯁꯦ ꯑꯅꯤꯃꯗꯨꯅ ꯀꯥꯔꯟ ꯇꯥꯗꯅ ꯆꯠꯈ꯭ꯔꯦ ꯑꯋꯣꯏꯕ ꯊꯕꯛ ꯐꯕꯅꯤꯅ ꯊꯕꯛ ꯐꯕꯤꯅꯤꯅ ꯃꯣꯗꯦꯂꯔꯅꯤꯀꯣ ꯁꯤꯗꯩꯁꯦ ꯑꯗꯩꯁꯤ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯉꯥꯛꯇꯅꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄꯩꯗꯨ ꯃꯤꯁꯦ ꯂꯣꯏꯁꯜꯂꯛꯑꯦ ꯉꯁꯥꯏꯗꯤ ꯆꯪꯉꯛꯄꯗ ꯈꯨꯌꯥꯝꯗꯣ ꯊꯣꯡ ꯂꯣꯟꯗꯣꯔꯦ ꯍꯥꯏꯔꯤꯗꯨꯗꯤ ꯊꯣꯡ ꯂꯣꯟꯗꯣꯔꯦ ꯁꯠ ꯁꯠ ꯆꯠꯍꯧꯔꯣ ꯀꯥꯏꯅ ꯐꯖꯗ꯭ꯔꯣ ꯂꯩ ꯅꯠꯇ꯭ꯔꯣ ꯂꯩꯔꯖꯥꯗꯤ ꯃꯅꯥꯅꯦ ꯍꯥꯏꯕ ꯃꯅꯥ ꯂꯩ ꯃꯥꯟꯗ꯭ꯔꯣ ꯇꯨ ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯏꯕ ꯐꯖꯩ ꯌꯥꯝꯅ ꯌꯦꯡꯒꯦ ꯁꯣꯝꯗ ꯑꯣꯜꯂꯣ ꯅꯪ ꯑꯣꯟꯊꯣꯔꯛꯑꯣ ꯁꯣꯝꯗ ꯐꯖꯩꯌꯦ ꯂꯩꯗꯣ ꯃꯥ ꯂꯩꯅꯤ ꯁꯤꯗ ꯁꯥꯠꯂꯤꯁꯤꯅ ꯃꯥꯅꯦ ꯑꯗꯨꯅꯦ ꯀꯔꯤ ꯀꯔꯝꯕ ꯚꯦꯔꯥꯏꯇꯤ ꯆꯠꯂꯁꯤ ꯅꯣꯡ ꯃꯪꯖꯜꯂꯛꯑꯦ ꯅꯣꯡ ꯅꯪꯕ꯭ꯔꯥ ꯈꯪꯄꯣꯠꯇꯦ ꯍꯟꯕꯁꯤꯗ